Torbung mamang sabal da kukilal hobani chingna basing na may tagi yum tara naw na may tharam lay yum kaya may thabada Central Force sing na yengduna layre hay na kunja sing na penda ba phong dorakle MLA tara na state asita gito khai administration na matalak pa si maglay bagtiban hay na BJP gi MLA Marina phong dorakle Amasung Manipur da hauzik oiriba tangdu laita dabagi fibam asi su da laiba militant singna Manipur tugai na basin bathong ni haina kokomi gi coordinator Jitendra Ningoba na phongdokhrei Mayam khurum jari adom nengbiriba se impact news ni ai gauri haubam na hauzik pungja si fawbagi maru oiba pausing miyam da pizari Bishnupur district ke manung janba Churachandpur district ka tainana laiba torbung mamang sabalda kukilal hobani chingnaba singna yum tara nauna mai tharam lei suspension of operation da laidiba kukilal hoba singna ngaihak laitana micha miyam gi punsida aki akhang nanghan batana tana yum kaya mai thabada Central Force singna yengduna laidiba si yamna laibak thibane maram asina torbung amadi phogak chau gi miyam da laingak nalal hoba singa thengnanaba matik chaba khulai pibiyo Irang asi Central Force singna yengduna laigada ba oira badi hanbi kro haina torbung amadi phogak chaugi khunja singna phongdorakle nauna yum tara mai tharam bagi thogdog asi ngarang ahing thokhibani haidi hiram asiga mari lainana phogak chauda pangthokpa paugi mifamda khunja amana paliba lainga kasina micham miyam gi yaifana bani haiduna ngak sena bathamliba security singna makhoi gi mamangda yum kaya mai tharaba fawbada yengduna tumina laishinba asi yaningdei Security gi ahoba sisu athubada mention biduna miyambu shanti laina hinghanbiyo haina phongdorake nakalamaromda phogak chaw amadi torbung khunja singi damak security gi laukhat fam thokpa thabak sing laukhat lagani haina Bishnupur gi SP Herojit amadi 59 Mountain Brigade ki commander Tiwari nangasi phogak chaw da laktuna miyamda thajaba piramkhe haidi Aikoi khaknangi wanate moi gisu hanjaraksanu aikoi gisu hallaga mafam sida nena tana norman sida hanagi leriba puchi mahing du hingbu pame mafam sida Central Force loina duty lei moi leina moi gi mamang sida yum mai tharaga tawraba sibauda moi se karimta tawdeba adu targa moi lei se kadongna ba lei no aikoi bu ngakpi senbiroi tawba misam praja sing sigi lanthum punsi kaloi do boi targa di moi je mafam je thadoga chatpi gro aduna sugi na mada kanglup amabuna heta free thaba tongning ta honma moi gi mamang da khulai phongna pairaga chalaga ju karim haidaba aduga aikoi na karim ta leng ot pa yahandaba nongoi paiba mi la abani na nongoi paiba mi aikoi thengnaba nganawi damuta akoi ju khulai pibiro MLA Tarana State asidagi tokhaiba administration ma talakpa simak laibak thibane Manipur gi apunmagi saktam da chauna singnarakadabana khongthang ase kaidongai da yafam thokte haina BJP gi MLA mari mingoina langthabal gi MLA Karam Shyam Wangjing Tentha gi MLA Paunam Brozen Uripok gi MLA Kesh Ragumani amadi Hairok gi MLA Thesh Radhe Shyamna khudek piduna thadorakpa cherol amada thamlakle MLA Marina Punna Thadorakpa Cherol Asina Makatar Duna Thasagi Ahumdage Mishimina Amadi Amangata Kaya Yauna Furup Anigi Marakta Thokiba Irang Asimak Laibak Tibane Furuma Selgi Marakta Wakal Tamina Bawat Padagi Thokliba Irang Asimak Mioibagi Minungshigi Wang Madani Haibada Haiman Bathokloi Kangho Dana Irang Asi Thokrabasu Makata na Thoktana Bahot Naminaduna Mipum Kuding Maknatang Dulaitaba Punshiro Lamagi Pauzel Sandok Minasi Haina Fongdorakle Nakalamaromda Manipur gi sanmitlon fagat na ba madi chawkhat thorang kaya lawkhat nabagi pandamda Delhi da MLA Mari asina center gi luching basing unakhiba khongchat adubu miyoi kharana lana sandokpa yaningde khongchat adu politics ka mari laina de lanai khudong chaba fangnabagi damak Delhi da chatpani haina lana sandoktuna miyam gi wakhal honghanna basil liba thawong asidage miyam na cheksin biu amadi thazabiganu haina MLA Mari asina thadorakpa cherol asina makha tarakle Manipur da hauzik oiriba tangdu laita dabagi fibam asi shuda laiba militant singna Manipur thugai na basenba thawong ni haina kokomi gi coordinator Jitendra Ningomba na phongdokhrei
Wafam asing asi wangkai da hangba kokomigi temporary office da Torban Khetri Laikai Gram Panchayat na konba Club Mairapai Bisingi apunba Joint Relief Committee na Relief Camp sing da pi na bateng bang potlam sing khutsin bagi thauram ga mari laina na Jitendra Ningomba na phongdorakibani Jitendra na makha taraduna hauzik thokliba irang asi loisina bahotna bada kokomi khakta natana laibak miyam punna amata oina matam gi thabak thauram sing punna changsin minaba mathau tare haina phongdorakhe Joint Relief Committee asigi Chairman KSH Thoibana Manipur da mahusha gi punsi da hanjilakna ba hotnabada achoba thaudang lauriba kokomina relief camp singda mathau taba potlam singi maramda khangbana kokomi gi khuthang da chana thakna ba amadi firol na chingba potlam sing asi mateng pangbane loina na kokomi na paikhalak pathabak thauram singda su Relief Committee asina mapungfana saugat kani hairi Hojik oregliba Manipur ki issue se Kanglup ani ki marakta soknaba ihau nate haibase mayamna khangbiu masi sud leiba akoi gi kuki militants kangbuga Manipur ki praja ga soknaba akoi ihau ni haitare masi gi ihau sina maru oidana akoi tamna makoina Manipur si thugane na ba sum khonar ko posi kokomi na madugi mayok telai kokomi di we are stand for the unity of and the integrity of Manipur dini aduna kokomi bu thajabiba kokomi bu nuksibiba Manipur gi miya people singa kokomi na lobiba decision da akoi satmina si aduga kokomi na su miya Manipur miyam na pamba decision gi mayok da kaidun su saloi yamna darkar oiba akoi gi mafam du da khallaga akoi gi relief ki process si yohonna na bagi namakta akoi na kokomi gi mafam da akoi gi appeal tawjari aduga suksoi soidana du yohon bigani haina so akoi khali maramde akoi joint relief committee na satlaga pijaba haibase akoi yamna darkar oibado akoi khangbada khara wali maramaduna madugi damakta akoi kokomi gi officer laklaga akoi namasu sinajabani Matang swai shida break amalauza ge break imatungda Karnataka Assembly election listing ani kun gahumdoi da Indian National Congress na chawlo mai paktuna Congress na luchingba no balangak sem na bathaurang tawkibagi pawamadi Manipur amasung malem gi tongan ba I pausing puduna lakchage Impact News po miteng taduna leibiyo Presto Personalized Wonders, Imphal Nauna Hangdok Cherry, Heidi Basida, Personalized Gifts, Corporate Gifts, Awards and Mementos, Home Decor, Office Rubber Stamp Nachingba, Potlam Singh, Mafam Masida Pambigani, Ngasi Maglangsing Birau, Tilak Ras Enterprises, Presto, Tangal Bazar near Kasturi Tong, Imphal. Contact number 0385-244-9025 natraga 98621-00456. Mayam mukahna taram nokchari bulletin asagi makhataba pau miyam da pizare Karnataka Assembly election listing ani kun gahumdoida Indian National Congress na chawna mai pakhibaga loinana state asida Congress na luchingba anawba lainga kama sem na bagidamak ngasi namidang wairam Bengaluru da Congress Legislative Party gi oiba mifam pangthokadaure Member Chani kungamari laiba Karnataka Assembly da Indian National Congress na seat chama kuntra ga taruk mai paktuna absolute majority fangkhibane Mikhal asida BJP na seat humfuga mga Janata Dal Secular na seat taragamapan Independent na seat ani Kalyana Rajya Pragati Paks amadi Sarvodaya Karnataka Paksha na seat amamam pangbangamki. Panbe abadi member Chani kungamari laiba Karnataka Assembly gi Mikhal haukiba me tarada pangthokibane. Mikhal asida punna mireb lising ani ga chatruk taraga mga na Mikhal thengnakibane. Council for the Indian School Certificate Examination CISC inaloba ICSC Class 10 amadi ISC Class 12 Examination lising ani kun gahumdagi result nga sinungtil pungahum taba matamda lauthoklagani haide Council for the Indian School Certificate Examination CISC inathadorakpa statement amagi matungin na mahayroi amadi stakeholders sing na website
cisce.org amadi results.cisce.org da changlaga yengba yagani harakli. Manipur asi mahaushagi punsida hanjin handuna hanagumna tangdu leitana leiba lamdam ama oihanbiyo haina singjamai oinam thingelda mafam adugi ima ibel singna wakat mifam chathakre singjamai oinam thingel apun balupna sinduna pangthokhiba wakat mifam aduga mari leinana laikai asigi oinam biren kauba miyoi amana phongdorakpagi matung inna Manipur da haukhiba me ahumda chahi cha kayagi mamangdagi machil manaugumna leiraklaba furup maselgi marakta thokhiba thaudok aduna maram oiraga Hauzik state asida tangdu leitadaba fibam amada leire adubu leingakpasingna furup maselgi marakta leiriba ungkhatnaba kokhanduna lamdam asida tangdu leitaba amukhanna puraknaba hotnabiyo haina apil tawrakle लेबाक असी शांति होइबा मचिन मनावगी खन्नबसी सोल्यूशन अमा पुबिरक्तुना इंगना सिकमा लेबा लेबाक अमा ओहिनबनि नाबगिदमक्ता अखोइना ngasi media gi खुथांग सिदोकना मणिपुर सिनबा थुंगना संदोकपिखरगा अथुबा मतमदा अखोइगी शांति होइबा लेबाक अमा पुबिरक्नबा अखोइना ngasi अदुगी वखलुंदनि अखोइना ngasi पांथोकजरिबा मिफम अदुगा अखोइ फमजरिबा वाकत पुनमक असि अखोइना सरकारदा अपील तौजरी मरमदि थौ पुनमक शक्ति पांगलदी सरकारना लेबनिना मखोइगी मियंग मखादा वखलोन अखोइना पामजबसे मखोइबु संग्रगा ngasi Manipuri sin batungda tubu matamda sandokpiduna अखोइबु अइंगबा इंगना तमना लेबा शांति होइबा लेबा कम ओहिनबियो हाइना अखोइना अपील तौजे Uripok ke MLA ke Ragumani gi medyang makhada kadangban part 1 amadi mayanglangjing da hangba relief camp da changjafam lauduna lairiba miyamda tengbang potlam khutsina khrei ngasi Uripok sorbon thingel laikai da leiba MLA Ragumani gi yumda tengbang gi potlam thinba gari lamthaba gi thauram da MLA na furumasel gi marakta khuthokna ba sina furup kayana punna khundaminariba lamdamasigi miyamda kham thengna wahle haike Mahang na makataraduna tha asigi ahumdagi thokiba irang asina maram oiraga kangpokpi amadi langoldagi Uripok A sigi manungchan na hangba relief camp sing da lanjen naraktuna changjafam lauriba miyamda mahakki maikaidagi angamba mateng pangduna lakle Uripok khaidam laikai da leiba yum amada changjafam lauduna leiriba langol all age home gi chahi yamlaba ahal sing desu mahakki maikaidagi sel gi tengbang tamkhre Mahaki Assembly Constituency sing the hang liba relief camp sing asigi mathakta atopa mafam sing the hang ba hena khudong chadaba relief camp sing the mateng pangna bagi wakhalonda mahaki mityang makha the semba tim Ragumani gi thaumi singna tengbang potlam yanthokpagi khongthang lokhatpane furup masel gi marakta thokliba thaudog se laibak thibane masi matungda amukhanna thoktana ba miyam punna hotnaminasi amadi mahusha gi tangdu leita ba punshirol da hanjilakna ba thaudang lauminarashi haina mahakna phongdokhe Hoji ai ngasi tawjariba aigi plan jina kendra wangmada leba khoinji sum tabada wana doi loi wana bang anida meyang langjinga aduga kadang bangda leba relief camp aniruda kitang aina angamba khara mayamdu yawna bagi adugi lam thaba haitare adugi program macha makhak tawjabani mayam lakpibe yam nungai aduga khoina immediately khoina haijaning jatente praja pumnamak shoda hogi shanti hoisanu haina prayer tominasi man prajaji angwar khogi pawi laiba icha jing nau sing mayam nasu sigi shanti gi paujel ji pibada chawba mateng ro lobi wa hana thamjaraga ngasi gi swai den thanjar Aroibada bulletin asigi headlines amukhanna miyamda thamjari Torbung mamang sabalda kukila lobani chingnaba singna maitai gi yum tara nauna mai tharamle yum kaya mai thabada central force singna yengduna leire haina punja singna pendaba phongdorakle MLA Tarana state asidagi tokhaiba administration ama talakpa simaglai bakthibani haina BJP gi MLA Marina phongdorakle Amasong Manipur da hausa koiriba tangdu leitadabagi fibam asi suda leiba militant singna Manipur thugai na basin mathawongi haina kopomi gi coordinator Jitendra Ningobana phongdokre Matang swai shida bulletin solution jare Manipur amasong malem gi tongan ba mafam sing da thoklibai pau sing gi damak impact news po mit eng tadona leibiyo Nursery থেকে হওয়ার ক্লাস